Health worker Shatruk Yankhimapan contract ki matam loiduna thabak tagi lokthokibani makhoibu nungsi hairebasu paisa leitabanina karam tawgani CM COVID-19 pandemic thengnanabagi damakta sarkarna health worker kaya contract basis ta hapkibage makhoi thabak tagi lokthokre haibasi chumbra chumlabadi makhoibu hapkiba amadi lokthokibagi maram sugaina thambiu haiduna hojik chathariba assembly budget mifamasigi wahang paukhungbi matamda opposition gi MLA Kumari Mirabai na house ta thamkhre wahang asigi paukhum piraduna home department supairiba house ki leader oiriba chief minister N Birena house ta thamkhibadadi COVID-19 pandemic thengnanabagi damakta sarkarna health worker Shatruk Yankhimapan akaknaba tha ahumgi oina contract basis ta lawkiba posting adudi medical officer marfutaruk staff nurse ahum gasungna mapan multitasking staff saniga humphumari punna Shatruk Yankhimapan tha ahumgi contract ki matam loikibaga loina na makha tana tha ahum amuk extension piduna tha taruk ki matam loikibadagi thabak makha tana sangdokpa leitri haiki Same Namakatara house at Hamkibadadi, COVID case masing yamling matam COVID care center, quarantine center sing amasung, testing center sing badamato riba regular staff sing, supplement taunabakaki, makoi singasi, engage taukibani. Adubu hojikti active case masing hantarkiba, home isolation yarakiba, COVID care center the lainaba, active case masing hantarakpa, amadi, COVID care center ama close taukibadagi. Contractual staff sing makhatana thambagi darkar leraktabana makhoigi contractual service extend tawdana ba sarkarna warep lawkhibani haina house ta thamki Chief Minister na makhatana house ta thamkibadadi contractual staff sing adu makhoibu nungsi hairebasu makhoigi thagi talab piningai paisa leitrabadi kamdogani contractual staff sing asi kaunabagi notice thokpa matamda su tha ahum khaktani contract ni haiduna mayek sengna pankhibani adu sarkarna tha ahum amaga amuk sangdoktuna punna tha taruk thabak tawkhibani Makoibu COVID-19 pandemic laisat thengnaringai da si nabaya basi naraga langthokpa natte sarkar su makoi gi damak kari tawba yabage haibadu munna khanari Chief Minister na hai Manipur sarkar gi health department ka mari leinaba medical officer sing nurse na sing balong na ba korakpa matamda COVID-19 laisat thengnabagi matamda wa na tha taruk thabak tawkhiba singda akhanaba certificate amamam pigani certificate sing asi pairaba MO nurse na singbana interview yawbu matamda special consideration da makhoi da mark khajiktang oirabasu hena piduna thabak khanbagi priority PC haina khanaba sarkar na leire hojiki oina makhoi lokshin bagi wafam leite masi sarkar gi sel thumgi phibam phatabana lokshin ba ngamdabani atop pawmana parliamentary secretary hapluwa MLA tarani thoi disqualify tawdribo phawba khongjang changchin khigani Bikram Logi wangmada parliamentary secretary oina hapluwa MLA tarani thoi athuba matamda disqualified taw haiduna wangkhai block congress committee gi mihut singna ngasi kongmada wakat mifam chathakre wakat mifam adu kongbagi ola ground da ngasi ayuk pung tara adwaidagi horaga chathakibani Sathakiba wakat mifam adu da parliamentary secretary oiruba MLA tarani thoi athuba da disqualified taw court ki order ikai khumnau Indian constitution book khongoi naganu BJP gi makhutagi Bharat amasung Manipur kansi BJP justice delay is denied haina thaba play card kaya su sijanaki wakat mifam adu da high school kendra gi mirep oigadoriba Pradesh Congress committee gi member su oiriba Ice Bikramna Logi wangmada hapkiba MLA tarani thoibu court na disqualified tawna ba khangan khrabasu ngasi phawba lenga asina disqualified tawduna thamliba si yamna laibak thibani lenga ki asiguma thawng asina state asida democracy gi wahan thok lehendre miyamna su lawmaker singna sumna law thugai bagi thawng kaya satharak pasina lenga asida thamlamba thajaba kya mangtharak le hai Logi wangmada parliamentary secretary oina hapluwa MLA tarani thoi asi disqualified tawdriba phawba makhatana Congress party na state asigi mafam kya da khongjang changsin khigani hairi Atop Paomana Mapung Parabi nupi amana masana laining mafamda leijaba yai Bombay High Court Laibak asida dharma amaga top dharma amagi marakta launa leinaba yahanduna manaba khunai ama purakpada pukning thogatpa oina mapung marei Parabi nupi macha amana mahaki apambagi matungina lainingba mafam haibadi mama mapa natraga mapuroibagi manakta leijaba yai haina Bombay High Court na court asida tharakpa habeas corpus petition amagi matangda rai takre Hairiba observation asi sahi taramapan surbi macha nupi amana atopa dharmagi nupa amada luhongkhibadagi nupi macha asigi mapana court asida tharakhiba habeas corpus aduda pikhibani Justice SS Sindhe amasung Manish Pitali gi apunba division bench amada nupi macha asina mahaki mapuroibagi manakta leiningbagi apamba court asida hana phongdoki Justice ani gi bench asina mahaki rai asi takhibaga loinana Thane police ta matai manau ani asibu mayum phawba ngak selaga soida ngamdana yohannaba court asina yathang pikhi
ningsingba yabadi intercaste marriage asi samaj asida manaba khunai ama puraknabagi damakta pukning thaugatkadabani haina mamangda leibak asigi khwaidagi wangba wail sangsu oiriba Supreme Court na phongdokpasu laikhrabani case asida mapa asina phongdokhibada COVID-19 gi lockdown na maram oiraga mahaki machanupi asi yumda ayamba matamda laikhibaka loinana machanupi gi ayaba lauraga mamang sahi gi December 3 nupa amada haina singnaki अदुबु डिसेंबर 13 दा नुपी असि युमदगी थोखिबदगी हलक्तबगा लोइनना धर्मतिना दबा नुपा अमदा लुहोंखिदुना लैथोखि मसा नुपी असि बुमापागी खुद्दा अमुक सिनदुना नुपा असिगी मथक्ता केस अमा रजिस्टर तौबिनबा कोर्ट असिदा हाइजरखिबनी अतोप पावमना सरकार न मियंग संगबिद्रबदी फोरेंसिक साइंस की महिरोइसिंग मांगबा याबगी फिबमदा लैरे यूनियन मणिपुर दा लैरिबा फोरेंसिक साइंस डिपार्टमेंट असिगी मनुंगदा लैरिबा डिविजन सिंगदा स्टूडेंट कया अमा पास आउट तौदुना लैरि अदुबु डिविजन सिंग असिगी थबक सिंग मणिपुर गवर्नमेंट ना कौरकपदा पास आउट तौदुना लैरिबा महिरोइ सिंगी ओइनदी चाउना मांगजबो ओइरे हाइना ऑल मणिपुर अनएम्प्लॉयीज फोरेंसिक साइंस डिग्री होल्डर यूनियन ना पाउसे असिगा वारी सानबा मतमदा फोंगदोरगली यूनियन असिगी मचिन चटपा मियो एमना कंगलैपाक की मैरा पाउसे असिदा फोंगदोरकपदा मणिपुर फोरेंसिक साइंस की थबक असि मतम मतमदुगी गवर्नमेंट ना पाक हेक कौदबका लोइनना अतोप फिल सिंगदसु स्कोप लेतबना मरम ओइरगा तंब लोइदुना लैरबा महिरोइ सिंगदी मांगदुना लैबगी मरम अमनी मसिगी सुमथक्ता थबक असि कौरकपा मतमदसु तमलुरिबा महिरोइ सिंगदसु चाउना मांगजबा अमा ओइरि महाकना मणिपुर सरकार दा थमलकलिबा वाफमदी सरकार ना थबक असि कौरकपा मतमदा तसेंगना फोरेंसिक साइंस की डिविजन कयादा तमजरुबा हाइबदी फोरेंसिक बायोलॉजी एंड सेरोलॉजी फोरेंसिक बैलिस्टिक फोरेंसिक फिजिक्स टेक्नोलॉजी फोरेंसिक केमिस्ट्री फोरेंसिक डॉक्यूमेंट फोरेंसिक फोटोग्राफर मोबाइल फोरेंसिक यूनिट फोरेंसिक DNA डिविजन सिंग असिदा प्रायोरिटी पीबीयू हाइबसिनी महांग मखा ताना फोंदोखिबददी थबक कौरकपा मतमदा लैरिबा रूल्स एंड रेगुलेशन असिबु महिरोइ सिंगी खनबिरगा पालिबा गवर्नमेंट असिना मियेंग संगबियु लोइनना फोरेंसिक की थबक असिबु कौरकपा मतमदा हानगी RR अदुबु सेमदोकपिदुना मथक्ता पल्लिबा डिविजन सिंग असिबु यावहनबियु मदुना त्रबदी फोरेंसिक साइंस सब्जेक्ट तमनुरगा पास तौदुना लैरबा महिरोइ सिंग असि अरेमबा ओइदुना मांगदुना लैरगनी हाइकी अतोप पावमना यू गंजा खैनी जर्दा अमदी तलपना चिंगबा पुसिलकपा सरकारना थिंग्द्रबदी निकोना अकनबा खोंजंग चंगसिलकदौरी मणिपुर लैरिबा मिपुंग खुदिमक हाइबदी नुपा नुपी अहल नहा खाइदना निसादा लुप्तुना कनबा ngamdabagi थाक अमदा लैरकलिबा असि कुइरकले निसा चाबगी चांगसु नोंग नोंगी हेंजिलकले निसा थिंगबगी सरकारना पाइखलकलिबा थबक सिंगसिदि इहो होदुना लैरे निसागी पोलम ओरिबा यू गंजा खैनी जर्दा अमदी तलपना सिंगबा पुसिलकपा सरकारना थिंग्द्रबदी निपकोना अकनबा खोंजंग चंगसिलगनी हाइना नेशनल आइडेंटिटी प्रोटेक्शन काउंसिल निपकोना हाइरि ngasi निपकोना प्रेस ता थोरकपा सेरोल असिना मखा तारिबदी सरकारना वार ऑन ड्रग्स हाइना मिंथोंदुना ड्रग कया फागलबसु इफोंग फोंगना कंगफालगी लंबी अमदी नोंथक्की लंबी दा नोंगमदा यामलबा निसागी पोलम कया हाइबदी क्वामना खैनी जर्दा अमदी तलपना सिंगबा सिंग अथिंगबा यावदना पुसिलगली असिगुम्बा निसागी पोलम सिंग असि अतांगबा ममलदा योंदुना कारबार वाला खरना मणिपुरदा मखोइगी सेल पेकफम ओइदुना लागली हारिबा पोलम सिंग असि निसा सिंगदबरा फोंगना तांगना योंबा याबगी अयाबा लेंगांगना पीब्रा करिगुम्बा हारिबा पोलम सिंग असिबु पुसिलकपदा निपकोना निसादगी खरदंग ओरबसु ngakthokpa ngamgadra khanduna athingba khara pirubuda sarkarna pulising tharaktuna lupki lusingbा सिंग युमदा थी हुंबगी थबक चथबक या तौरे हाइरि सेरोलसना हाई सेंजाउ पाइबा इमुंगी मसा सिंगना ड्रगता लाइचुदुना सीबा मिडल क्लास अमदी लाइरबा इमुंग सिंगी मियोय सिंगना गंजा जर्दा खैनी चादुना सिहलसी हाइरिबरा हाइना निकोना हंगलकली मदुना अथुब मतमदा मणिपुर सरकारना नोंथक अमदी कंगफालगी लंबीदा पुसिलकलिबा यामलबा जर्दा खैनी अमदी तलपना चिंगबा निसागी पोलम सिंग अथिंगबा थंबिनबसु निकोना सरकारगी पुकनिंग सिंगसिलकली निकोना हाइजरिबा सि थबकता ओंथोकपिरकनी हाइबगी थाजबा थमजरी मदुना तदना हारिबा निसागी पोलम सिंग असिबु कारबार तौरिबा सिंग कनखतुना थमलगदी निसागी मायोक्ता निकोना मणिपुरदा लेरिबा क्लब सिंग मैरा पाइबी अमदी एसोसिएशन ऑर्गेनाइजेशन सिंगा खुसमनदुना अकनबा खोंजंग चंगसिनबा सेम सारे हाइरी